아니면 사료 가게 버스. London. Mùi bún mẹ vô lên rồi. À cái không? Mùi khô ngay rồi nè. Khô nhà bấm tao. Hằng đi hằng rồi à rồi. Cay nhỉ cô? Amta hao khong ba yabra क्या रेट है भैया? वो छोटा वाला क्या रेट है? थोड़ा सस्ता नहीं करेगा? खड़ी तो तुझे क्या बोले जरा मजाक से दिखाओ ना इसे एक और दिखाओ ना इसे सीखो पहले सीखो जाके घर जाके सीखो प्रैक्टिस खरीदो फिर प्रैक्टिस करो ये वाला आप बताओ ना मतलब हाथ किसे पकड़ता है वो जैसे चाहे पकड़ सकते हैं हम ऐसे ही पकड़ सकते हैं नहीं लाई जुलाई इधर ठोकी तो उनको आई जुलाई इधर आई अम्मा लाएगी इन्हीं गोवा के स्टाइल सीधे चापो जाम ले तैयार हो गया के मोई सिंदो खरा नच्छा लगाने लई आधा दुकान में लई बोलो ना बात चले आवे लड़चा हम बोले 너 다른 걸로 하지 또 하라 me first video nè còn nhiều đi Pearl Beach pa ngoài làm beach đi ăn phá dễ rất là bạ cái nó sẽ là gì xe có mio ăn thiệt lên tiếng hả là cái làm cái gì đấy Turn left onto State Highway 57.
ꯊꯥꯒꯠꯂꯣꯏꯗꯕ ꯌꯨꯇ꯭ꯌꯨꯕꯔꯗꯨ ꯃꯩ ꯃꯝꯍꯟꯒꯦ ꯌꯥꯝ ꯉꯥꯜꯍꯟꯕ ꯌꯥꯗꯦ ꯕꯦꯇ꯭ꯔꯤ ꯄꯥꯝꯃꯨꯏꯕ ꯑꯩꯁꯤ ꯇ꯭ꯔꯥꯏꯄꯣꯠ ꯄꯣꯔꯛꯑꯃꯗꯤ ꯀꯌꯥꯝ ꯐꯅꯤ ꯀꯥꯎꯔꯤꯅꯤ ꯇꯦꯟꯁꯟꯗ ꯑꯗꯨꯕꯨ ꯅꯪ ꯃꯁꯛ ꯐꯖ ꯊꯣꯛꯍꯟꯅꯕ ꯂꯥꯏꯠ ꯑꯇꯩ ꯀꯥꯎꯔꯁꯨ ꯁꯤꯃꯗꯤ ꯀꯥꯎ ꯌꯥꯗꯦ ꯊꯥꯏꯅꯒꯤ ꯄꯣꯂꯔꯣꯏ ꯇꯧꯔꯒ ꯀꯦꯃꯦꯔꯥ ꯄꯨꯊꯣꯔꯒ ꯑꯩꯉꯣꯟꯗ ꯒ꯭ꯂꯥꯁ ꯊꯥꯔꯒ ꯀꯥꯞꯄꯗꯤ ꯌꯥꯝ ꯐꯪ ꯃꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯥꯝ ꯅꯥꯔꯝꯗꯧ ꯃꯥꯜꯂꯤꯗ ꯌꯥꯝꯅ ꯉꯥꯟꯕꯤ ꯍꯧꯔꯗꯒ ꯀꯩ ꯆꯥꯕꯤꯗꯤ ꯐꯥꯎ ꯆꯠꯇꯧ ꯂꯩꯔꯕꯗꯨ ꯌꯥꯝ ꯆꯠꯂꯦ ꯑꯩ ꯍꯟꯗꯛ ꯑꯩꯉꯣꯟꯗ ꯆꯠꯂꯝꯃꯤ ꯁꯣꯝꯗ ꯂꯥꯛꯑꯣ ꯃꯥꯏ ꯄꯥꯠꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯐꯖꯕꯗ ꯌꯥꯝꯅ ꯃꯔꯝ ꯌꯥꯝ ꯃꯣꯛꯄ ꯑꯉꯥꯡꯅꯦ ꯁꯤ